Kakwagi thoudok mari leinana Rims Hospital da aruba phivam da laikannaribi Laishram Ningol Sanjita ge Puknungda Leikhidraba Angang adu ngasi Singjamei Police Station dagi Louraba Matung Aroiba Mathou-Mangam Pangthokhre Laishram Ningol Sanjita ge Puknungda Leikhidraba Angang adu haukiba tang taraga mari da khoisaunaraba miyamna Singjamei Police Station da sinakibane numit adu dagi Angang adu Singjamei Police Station da thamnakibane adubu Laishram Ningol Sanjita ge Puknungda Leikhidraba Angang aduga mari leinana semkiba JAC gi mihutsinga Chief Minister Nongthomam Birenga ngarang unaduna hiram kharada yanaba purakibadagi ngasi nungtil pung mari makhairong tarakpa adwaida Singjamei Police Station dagi Angang adu Louraba Matung Aroiba Mathou-Mangam pangthokhibani haide hiram asigi matangda ngasi naurem leikaida pangthokpa pawgi mifam amada JAC asigi convener N William na hai ngarang JAC gi mihut kangbu amaga Chief Minister Nongthomam Birenga unakiba aduda demand khara thabakto onthokna bataksamke Khongjang loi sing namthanaba honabada police na ahenba thawong chatharakpadagi mamagi Puknungda leiba angang fawba sep oidre maram aduna police na asigumba ka henba thawong ase matungda amuk hana tawthanaba taksimkiba wafam thabakto onthoklagani haibagi thajaba pirakle handaki khongjang aduda asok apan nakhiba khongjang loi sing laingak na laing chatharagani haina khangalakle masiga iroi nana police na fajimkiba khongjang loi sing thadoknaba taksimkiba adusu thabakto onthorakle Biyamgi khongjang manungda Laishram Ningol Sanjita amasong mahaki Puknunggi angang karishu tawde haina aranba pau pirakhiba Dr. Vijayalakshmi gi mathakta action lawkhanaba JAC gi maikaidagi pukhatkiba wafam adu thabakto onthoktuna Dr. Vijayalakshmi gi mathakta FIR ama register tawre haina khangalakle khongjang aduda police gi maikaidagi ka henba thawong sing chathakibra haibadu khangdoknaba departmental inquiry chathaba hokre Singjamei Police ki SDPO transfer tawgadabani haina JAC na tanba demand amate ngasi forward thabakto onthoraktre karigumba hairiba demand ase thabakta hek onthorakpaga JAC asisu dissolve tawrakani JAC na tanba demand sing ayamba thabakto onthorakpadagi Sanjita gi angang adu Singjamei Police Station dagi lawduna Aroiba Mathou-Mangam pangthokpane mahakna makha chana hai ngarang Chief Minister ga unaba aduda Sanjita gi Leikhidraba Angang aduge Mathou-Mangam pangthokpada mateng oinaba lengaki maikaidagi lupa lakh taragi senfam pirakhe hairiba senfam adu JAC na imung manunggi biyoida khusinakre matang asida JAC amasung lengaki marakta sel yanaba purakre haibu wafam biyamna sandokliba adu laibak thibane biyamna lana lawgadaba thabak amata JAC na tawba lekte loinana Laishram Ningol Sanjita hojik Rims Hospital da aruba phivam da laikannari Sanjita da asoi angam thoktanaba biyamna thawni binase haina William na makha chana fongdorakli JAC na pukachaba demand sing asi ahan bada koina priority pisab chin laibak miyamgi kanagadaba interest ta koina hainasu thamjabaduni aduna hairiba demand sing asi fulfill tawbirakpana maram oirakanda makha tarakpa khogi imung manunggi oiba awana da mating pibasi koina masdaista yabani haibetare aduna laibak miyamnasu ekhoi yamna wana chen chongjariba club singi mihuching na semjariba joint action committee asidaista khoi laingaka karigumba senpham khrada yasinakre natragana JAC bulana natragana lana lobibatu ekhoi sinabirakpa senpham khodimak chapchana khoi press media mangda lauthokchabaduni hairiba senpham adumak imung manungda khoi sinajai aduna JAC gi maikaidagi adugumba akoi miyamna lana lawba yaba thabak amata so khoi tawjade maram asina akoi miyamna kai mo matamda lana sindokiba khobiba natrana lana lawbiba tawbidana makoi JAC maikaidi khubak changjok tarak nuna khoi khurumjari loina ihawasibu mai partner damakta maikai kayadagi imai ben sing sinau kya khudimakna shagi achinba matam kya ma kai thokpiduna ihawasibu mapung phan biba gidamakta JAC gi maikaidi gisu khoi punamakpu kai khumnu uchari haibana JAC maikaidi phongdokcheri